wakat khongchat pian da bi khongchat ama sali basigi maramdi sahi lising ani hena puari leijaba aikhoigi manipur haibe lamdam asida mapalomdagi sangakpa kuki narco terrorism singna manipur gi praja singi mathakta atamna landara aga misam praja hatpa naiba sumaina awaba praja sing mayam sida masing asukuina awaba pirakpa sigi matangda akhoi makhoigi mathakta yaningda ma phongto ko ina ngasi akhoigi wakan mi phamase akhoi phamjabani sasabani maina akhoigi shanti gi khongchat asi sasabani aduga aikhoina manipur government amasum india government hariba se akhoigi akoi misam praja singje makhoina akoi bung ngakpi sembi bagi mahuta central force mayam mapalom dagi koksalaga akoi iramdam asida lairiba misam praja akoi bung ngakpi bagi mahuta atamnana atopa tongamba akoi bu wot liban nairiba narco terrorism singji bu chogalaga makhoina akoi bu ot ba naiba akoi praja singda onsalaga nongmai maton onsalakpa je akoi tacheng mama oina akoi yaningdiaba aduna akoina Buddha Chandra Maharaj ki hakakta merge tawhalaga namdana Manipur se India government ki phiban da chalhangre phiban da chalhalabadi India gi citizen ama oina Manipur India gi part of saruk ama oina akoi Manipur se ngakpi ro sembi ro praja mayam je ngakpi ro sembi adu dinati aba adu karigom din ngakpi dena nong gi som Manipur se India gi loi lamne haiba se nong chingom gi sumayek singjala iba kasu laita ba kasu khangda ba mama akoi ba go mayek singla masi summa iba aduna di akoi je akoigi Manipur se India government ga taunagi ba merge agreement to handopiro akoi Manipur da laiba praja ji akoi ningtam jarake akoi irom tom hingjarake akoi lepjarake akoigi iramdam je central ga force na nga kani na la iba je chingtang na bne ba chingtang na adu central force halan bi gro ba central force Manipur da thamba chukwa bam le ba akoi isani iramdam je akoi isana ngakjage ba isana ngakjar ba matung akoi sati je choi tra ki nong na tra nong di porakani ba kari gi no ba ma ba lom da ki central force hairure Laibak amaga lan tauna bada akoi di season agada bani haire adu di makoi kado ko laibo no ba adu de hambi ko ba laiba amaga lan tauna bana ti ba India na insal ra proxy war torga mai tai laiba praja si je wot prane ba sita senga birde famde aduna akoi Manipur da ning tam jara ke India government da akoi je ning tam jara ke haiba wa haije si ai haijari aduga tampangam da jingdana kari drone da bomb thadre locate launcher season raga mi hale adugo tampang ando combing operation changne te makharo che awangom taro haiba watu neba sidi yaroi ba mama khoina suya yaroi ba aduna tampaki damda combing operation tangbo suya yaroi mama khoina thingani Isa kun ngai ba singcha ai khoi gi Manipur haibe lamdam asida